ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛꯁꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯑꯗꯒꯤ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯀꯝꯄꯅꯤꯁꯤꯅ ꯐ꯭ꯔꯣꯗ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯃꯥꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯛꯁ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯄꯨꯖꯔꯤꯕ ꯀꯝꯄꯅꯤꯁꯤ ꯌꯥꯁꯕꯤꯁ ꯃꯥꯔꯀꯦꯇꯤꯡ ꯀꯧꯏ ꯁꯤ ꯃꯅꯤꯄꯨꯔꯗ ꯃꯥꯒꯤ ꯕ꯭ꯔꯥꯟꯁ ꯂꯩꯇ꯭ꯔꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯀꯝꯄꯅꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯤ 5-6 ꯈꯛꯇ ꯉꯥꯏꯔꯤ ꯁꯤꯗ ꯌꯥꯎꯕꯁꯦ ꯑꯗꯨꯅ ꯁꯤ ꯀꯝꯄꯅꯤꯁꯤꯒꯤ ꯀꯥꯟꯅꯕꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 30,000-ꯗꯩꯅ ꯂꯥꯈ ꯑꯃ ꯐꯥꯎ ꯇꯥꯟꯕ ꯌꯥꯏ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ GMRꯗ ꯀꯝꯄꯅꯤꯗ ꯌꯥꯎꯔꯒ ꯅꯨꯡꯅꯥꯡꯕ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯂꯝꯕꯤ ꯀꯩ ꯇꯧꯁꯤꯒꯦꯅ ꯈꯟꯕ ꯆꯔꯥꯡꯅꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤ ꯀꯝꯄꯅꯤꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯨꯊꯣꯛꯇꯕꯤꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 30,000-ꯗꯒꯤꯅ ꯂꯥꯈ ꯑꯃ ꯐꯥꯎ ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯝꯄꯅꯤꯒꯤ ꯃꯃꯤꯡꯁꯤ YB ꯌꯥꯁꯕꯤꯁ ꯃꯥꯔꯀꯦꯇꯤꯡ ꯀꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯎꯟꯗꯔꯁꯤꯅ ꯃꯤꯁꯇꯔ ꯌꯥꯁ ꯔꯥꯝꯆꯟꯗ꯭ꯔ ꯄꯇꯦꯜ ꯍꯥꯏꯕ ꯃꯥꯁꯦ ꯀꯝꯄꯅꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅꯤ ꯃꯣꯏꯁꯦ ꯒꯨꯖꯔꯥꯠꯇꯒꯤꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯃꯥꯒꯤ ꯃꯄꯥꯅꯤ ꯔꯃꯦꯁ ꯄꯇꯦꯜ ꯍꯥꯏꯁꯦ ꯃꯥꯁꯨ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯒꯨꯖꯔꯥꯠꯇ ꯍꯧꯗꯣꯛꯄ ꯀꯝꯄꯅꯤꯅꯤ ꯑꯗꯨꯒ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 1,500 ꯑꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯍꯥꯟꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯁꯤꯜꯚꯔ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯜꯚꯔ ꯄ꯭ꯂꯥꯟꯁꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ 250 PVꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯒ ꯃꯥꯁꯤ 250 PVꯒꯤ ꯄꯣꯠꯁꯤ ꯂꯩꯕꯗ ꯂꯨꯄꯥ 1,500-ꯃꯨꯛꯀꯤ ꯆꯥꯡ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯀꯃꯥꯏꯅ ꯌꯥꯎꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ 1,500ꯒꯤ ꯄꯣꯠꯁꯤ ꯑꯩꯅ ꯂꯩꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯌꯣꯟꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨ 20% ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯄꯣꯠꯁꯤ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯑꯩꯁꯤ ꯁꯤꯜꯚꯔ ꯍꯥꯏꯕ ꯁ꯭ꯇꯦꯇꯁꯁꯤ ꯌꯧꯈꯤꯕ ꯃꯇꯝꯗ ꯑꯩꯁꯤ ꯂꯥꯏꯐ ꯇꯥꯏꯝ ꯑꯩꯁꯤ ꯁꯤꯜꯚꯔ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯇꯨꯡꯗ ꯑꯩ ꯄꯣꯠ ꯂꯩꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯁꯕꯤꯁꯀꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯗꯩ ꯄ꯭ꯔꯗꯛ ꯁꯦꯂꯤꯡꯒꯤ ꯄꯣꯠꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯂꯩꯕ ꯄꯣꯏꯟ ꯚꯦꯂꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯣꯠꯅꯕꯗ ꯁꯤꯅꯤ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗꯗꯤ ꯋꯥꯟꯁ ꯑꯃꯨꯛꯇꯪ 1,500ꯒꯤ ꯂꯩꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯇꯤꯒꯤ 1,000 ꯐꯪꯉꯒ ꯊꯥ ꯑꯃꯗ ꯂꯨꯄꯥ 30,000 ꯐꯥꯎ ꯐꯪꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯒ ꯒꯣꯜ ꯄ꯭ꯂꯥꯟ ꯍꯥꯏꯅ 500 PVꯒꯤ ꯄꯣꯠꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 2,200ꯃꯨꯛꯀꯤ ꯄꯣꯠ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯒꯣꯜ ꯄ꯭ꯂꯥꯟ ꯀꯧꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯐꯪꯕ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅ ꯂꯨꯄꯥ 2,000ꯅꯤ ꯄ꯭ꯂꯥꯇꯤꯅꯝꯅ ꯂꯨꯄꯥ 3,200ꯃꯨꯛꯀꯤ ꯄꯣꯠ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯣꯡꯃꯗ 3,000 ꯐꯥꯎ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯒ ꯗꯥꯏꯃꯟ ꯍꯥꯏꯁꯤꯅ ꯂꯨꯄꯥ 4,900ꯃꯨꯛꯀꯤ ꯄꯣꯠ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯌꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯂꯨꯄꯥ 4,000 ꯊꯥ ꯑꯃꯗ ꯑꯦꯔꯥꯎꯟ 1 lakh to 1,20 lakh ꯐꯥꯎ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯁꯥꯝꯄꯨ ꯁꯥꯄꯣꯟ ꯆꯥꯛ ꯊꯣꯡꯕ ꯁꯤꯖꯤꯟꯅꯕ ꯑꯆꯥꯊꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯗ꯭ꯔꯒꯁꯨ ꯑꯁꯤꯗꯩꯁꯤꯗꯒꯤ ꯂꯩꯔꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯄꯣꯠꯁꯤ ꯑꯩꯅ ꯑꯄꯥꯝꯕ 1,500ꯗꯒꯤ ꯍꯧꯔꯒ 4,500 ꯐꯥꯎꯀꯤ ꯑꯩꯅ ꯄ꯭ꯂꯥꯟꯁꯤ ꯈꯜꯂꯒ ꯄꯣꯠꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯤꯗ ꯌꯣꯟꯊꯣꯛꯑꯒ 20% ꯌꯥꯏ ꯑꯗꯨꯒ ꯃꯥ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯗꯦꯂꯤ ꯃꯟꯊꯂꯤ ꯏꯟꯀꯝ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤꯗꯣ ꯐꯪꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯇꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ
ꯑꯍꯥꯟꯕꯗ ꯑꯩꯁꯤ ꯌꯥꯎꯔꯦ ꯌꯥꯎꯔꯀꯥꯟꯗ 1000 ꯕꯤꯖꯤꯅꯦꯁ ꯚꯣꯂꯨꯝꯒꯤ ꯄꯣꯠꯁꯦ ꯂꯩꯔꯒ ꯑꯩꯁꯦ ꯁꯤꯜꯚꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯑꯩꯁꯦ ꯂꯩꯔꯅꯤ ꯑꯩꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯈꯣꯝꯃꯒ ꯃꯣꯏꯗ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯏꯁꯨ ꯂꯥꯏꯐꯀꯤ ꯏꯟꯀꯝ ꯂꯥꯛꯅꯅꯕ ꯑꯗꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯂꯩꯗ꯭ꯔꯁꯨ ꯌꯥꯕ ꯑꯃꯨꯛꯇꯪ ꯂꯩꯈ꯭ꯔꯒ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯗ ꯌꯥꯎ ꯄꯩꯁꯥ ꯇꯥꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯁꯤꯗ ꯃꯥꯁꯨ 500 ꯕꯤꯖꯤꯅꯦꯁ ꯚꯣꯂꯨꯝꯒꯤ ꯂꯤꯁꯤꯡ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯒꯤ ꯄꯣꯠ ꯂꯩꯔꯒ ꯌꯥꯎꯔꯦ ꯁꯣꯝꯗꯁꯨ 750 ꯄꯣꯠ ꯂꯩꯔꯒ ꯌꯥꯎꯔꯦ ꯂꯦꯐ ꯁꯥꯏꯗꯇ ꯑꯃ ꯔꯥꯏꯠ ꯁꯥꯏꯗꯇ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯅꯤꯒꯤ ꯃꯤꯅꯤꯃꯝꯗ ꯂꯩꯕ ꯄꯣꯏꯟ ꯚꯦꯂꯨꯁꯦ 500ꯁꯦ ꯑꯁꯤꯗꯩꯁꯤꯗꯒꯤ ꯃꯤꯅꯤꯃꯝ ꯃꯦꯆꯤꯡ ꯄꯣꯏꯟ ꯀꯧꯋꯦ ꯃꯦꯆꯤꯡ ꯄꯣꯏꯟꯁꯦ 500 ꯇꯥꯔꯦ 500ꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯨꯄꯤꯁ 450ꯁꯦ ꯃꯥ ꯅꯣꯡꯃꯗ ꯐꯪꯕ ꯍꯧꯔꯅꯦꯕ ꯃꯤ ꯑꯅꯤꯁꯦ ꯌꯥꯎꯔꯛꯄ ꯃꯇꯝꯗ 450ꯁꯦ ꯃꯥ ꯐꯪꯕ ꯍꯧꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯁꯨꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯣꯡꯃꯗ ꯃꯈꯥ ꯁꯨꯝ ꯌꯥꯝꯃꯛꯄꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯃꯥꯁꯤ 4000 PV ꯁꯤꯗꯁꯨ ꯃꯤ ꯑꯃ ꯌꯥꯎꯍꯜꯂꯦ ꯃꯣꯏ ꯁꯨꯝ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯅꯣꯡꯃꯩ ꯁꯨꯝ ꯌꯥꯝꯃꯛꯀꯅꯤ ꯌꯥꯝꯃꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯌꯥꯎꯔꯤꯕ ꯁꯤꯜꯚꯔꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯣ ꯒꯣꯜ ꯄ꯭ꯂꯥꯟ ꯑꯣꯏꯔꯣ ꯄ꯭ꯂꯥꯇꯤꯅꯝ ꯑꯣꯏꯔꯣ ꯗꯥꯏꯃꯟ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯤ ꯌꯥꯝꯃꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯅꯣꯡꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝꯗꯒꯤ ꯍꯧꯔꯒ ꯃꯔꯤꯒꯤ ꯆꯥꯡ ꯐꯪꯒꯅꯤ ꯑꯗꯨ ꯃꯥꯅ ꯁꯤꯗ ꯌꯥꯎꯍꯜꯂꯤꯕ ꯃꯤꯁꯤ ꯋꯥꯟꯁ ꯂꯦꯐ ꯁꯥꯏꯗꯇꯁꯨ ꯃꯤ 3 ꯔꯥꯏꯠ ꯁꯥꯏꯗꯇꯁꯨ ꯃꯤ 3 ꯍꯦꯛ ꯁꯨꯈꯤꯕ ꯃꯇꯝꯗ ꯃꯥꯁꯤ ꯅꯣꯡꯃꯗ ꯂꯤꯁꯤꯡ ꯑꯃꯗꯒꯤꯅ ꯂꯤꯁꯤꯡ 4 ꯐꯥꯎꯁꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯅꯦꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯟꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯐꯣꯔꯠ ꯈꯔ ꯌꯥꯎꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯈꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯝ ꯉꯝꯃꯣꯏ ꯑꯗꯨ ꯁꯤ ꯀꯝꯄꯅꯤꯁꯤꯒꯤ ꯐꯕꯝꯅ ꯑꯩꯅ ꯄꯩꯁꯥ ꯂꯩꯖꯗ꯭ꯔꯁꯨ 1,500,000 ꯈꯛ ꯄꯨꯊꯣꯛꯑꯒ ꯃꯗꯨꯅ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯊꯥꯎ ꯁꯥꯝꯄꯨ ꯁꯥꯄꯣꯟ ꯂꯩꯔꯒ ꯇꯨꯠꯄꯦꯁ ꯇꯨꯠꯕ꯭ꯔꯁ ꯂꯩꯔꯒ ꯕꯤꯖꯤꯅꯦꯁ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯩꯕꯒꯤ ꯕꯤꯠꯁꯨ ꯂꯩꯔꯔꯣꯏ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯂꯩꯕꯁꯤꯅ ꯑꯩ ꯂꯥꯏꯐ ꯇꯥꯏꯝ ꯑꯩꯁꯤ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯉꯕ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯊꯥ ꯑꯃꯗ ꯂꯨꯄꯥ 30,000ꯗꯒꯤꯅ ꯂꯥꯈ ꯑꯃ ꯐꯥꯎ ꯇꯥꯟꯕꯒꯤ ꯄ꯭ꯂꯥꯟꯁꯤ ꯈꯪꯅꯤꯡꯉꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ 7005095376 ꯅꯤ ꯑꯩꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯁꯤꯗ ꯔꯣꯌꯦꯜꯇꯤ ꯁ꯭ꯀꯤꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯐꯕꯅ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯃꯥꯁꯤ ꯄ꯭ꯂꯥꯟ ꯀꯩꯅꯣ ꯂꯩꯔꯦ ꯒꯨꯋꯥꯍꯥꯇꯤ ꯂꯩꯔꯦ ꯗꯦꯜꯂꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯖꯔꯥꯠꯇꯒꯤ ꯍꯧꯔꯛꯄ ꯀꯝꯄꯅꯤꯅꯤ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯅꯤ ꯑꯗꯣ ꯁꯤꯗ ꯀꯝꯄꯅꯤꯒꯤ ꯄꯥꯟ ꯀꯥꯔꯗ ꯑꯗꯩ ꯃꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯃꯥꯡꯕ ꯈꯣꯠꯄꯒꯤ ꯆꯤꯡꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯦꯛ ꯌꯥꯎꯕꯒ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯄꯩꯁꯥꯗꯨꯒꯤ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯑꯆꯥꯊꯥꯎ ꯁꯥꯄꯣꯟ ꯁꯝꯄꯨ ꯄꯣꯠ ꯆꯩ ꯂꯣꯏ ꯐꯪꯒꯅꯤ ꯁꯤꯁꯤꯗ ꯀꯩ ꯄꯣꯠ ꯌꯥꯎꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯁꯤꯁꯤꯗ ꯄ꯭ꯔꯤꯌꯥ ꯃꯣꯗꯤ ꯃꯦꯅꯦꯖꯔ ꯅꯤꯀꯤꯇꯥ ꯄꯇꯦꯜ ꯑꯦꯀꯥꯎꯟꯇꯦꯟ ꯁꯤꯜꯄꯥ ꯄꯥꯟꯗꯦ ꯑꯦꯗꯃꯤꯟ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯅꯤ ꯑꯗꯣ ꯁꯤꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯌꯨꯔꯕꯦꯗꯥꯒꯤ ꯚꯥꯏꯇꯜ ꯗ꯭ꯔꯤꯡ ꯁꯤꯅ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛꯅꯤ ꯅꯣꯅꯤ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯃꯈꯜꯒꯤ ꯁꯤꯁꯨ ꯅꯣꯅꯤꯅꯤ ꯇꯨꯠꯄꯦꯁ ꯌꯥꯎꯔꯦ ꯁꯤꯁꯨ ꯇꯨꯜꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯂꯣꯛꯀꯨꯝꯕ ꯀꯩ ꯚꯤꯇꯥꯃꯤꯟ ꯆꯥꯅꯤꯡꯉꯦ ꯚꯤꯇꯥꯃꯤꯟ ꯂꯩꯕ ꯌꯥꯔꯦ ꯑꯌꯥꯝꯕ ꯄꯣꯠꯁꯤꯡ ꯁꯤꯗ ꯌꯥꯎꯕꯅꯤ ꯋꯦꯠ ꯂꯣꯁ ꯍꯟꯊꯅꯕ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯅꯣꯅꯤ ꯂꯩꯔꯦ ꯅꯣꯅꯤꯁꯤ ꯌꯥꯝ ꯃꯈꯜ ꯌꯥꯝꯕꯅꯤ ꯁꯤ ꯁꯝꯄꯨ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯁꯝꯄꯨ ꯀꯩꯀꯩ ꯂꯩꯗꯣꯏ ꯁꯤꯗꯤ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯔꯦ ꯑꯗꯒꯤ ꯐꯦꯁ ꯋꯥꯁ ꯌꯥꯎꯔꯦ ꯁꯤꯁꯨ ꯐꯦꯁ ꯋꯥꯁꯅꯤ ꯁꯤꯅ ꯗ꯭ꯔꯦꯟꯗꯞ ꯍꯤꯌꯔ ꯀꯟꯗꯤꯁꯅꯔꯅꯤ ꯑꯗꯨ ꯄꯣꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯗ ꯕꯣꯗꯤ ꯂꯣꯁꯟ ꯌꯥꯎꯔꯦ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏ 20% 30%ꯗ ꯃꯤꯗ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯁꯨ ꯌꯥꯔꯦ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯇꯣꯛꯀꯦꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯅꯤ ꯁꯤꯗ ꯁꯥꯄꯣꯟꯁꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯆꯥꯊꯥꯎ ꯌꯥꯎꯏ ꯅꯣꯅꯤ ꯁꯣꯞ ꯑꯗꯩ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯌꯥꯎꯔꯦ ꯑꯦꯚ꯭ꯔꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗ ꯌꯥꯁ ꯒꯣꯜ ꯌꯥꯁ ꯒ꯭ꯔꯤꯟ ꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤ ꯌꯦꯅꯥꯎꯒꯤ ꯃꯆꯤꯟꯖꯥꯛ ꯐꯥꯎ ꯌꯥꯎꯔꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯇꯔꯖꯦꯟ ꯃꯍꯤ ꯌꯥꯎꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝ ꯀ꯭ꯂꯤꯅꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯗꯤꯁ ꯋꯥꯁ ꯌꯥꯎꯔꯦ ꯌꯥꯁꯕꯤꯁ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ ꯌꯥꯎꯔꯦ ꯀꯥꯔ ꯆꯥꯝꯕꯒꯤ ꯄꯣꯠ ꯌꯥꯎꯔꯦ
ꯎꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯐꯪꯕ ꯄꯣꯠ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯀꯟꯁꯤꯗꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯑꯗꯣꯝꯅ ꯁꯤ ꯀꯝꯄꯅꯤꯁꯤ ꯀꯥꯟꯅꯕ ꯌꯥꯏ ꯍꯥꯏꯗꯅ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔ 7005095376ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯄ ꯉꯝꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯕꯛ ꯐꯪꯖꯗꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯅ ꯊꯝꯖꯔꯤ ꯑꯦꯅꯤ ꯈꯪꯕꯤꯅꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯩ ꯑꯗꯣꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ